ꯑꯍꯥꯟꯕꯃꯛꯇꯗ ꯋꯥꯔꯤ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯃꯨꯚꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯨꯚꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯁ꯭ꯄꯦꯜꯕꯥꯎꯟ꯫ ꯃꯨꯚꯤ ꯑꯁꯤꯅ IMDbꯗ 6.8% ꯑꯃꯗꯤ Rotten Tomatoes evaluationꯗ 8.1% ꯐꯪꯈꯤꯕ ꯃꯨꯚꯤ ꯑꯃꯅꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯨꯚꯤ ꯑꯁꯤ ꯀꯔꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯐꯤꯂꯝ ꯑꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯦꯖꯤꯛ ꯍꯩꯕ ꯅꯨꯄꯥ ꯑꯃꯒ ꯃꯦꯖꯤꯛ ꯍꯩꯕ ꯅꯨꯄꯤ ꯑꯁꯤꯕꯒꯤ ꯊꯋꯥꯏꯕꯨ ꯎꯕ ꯉꯝꯕꯤ ꯅꯨꯄꯤ ꯑꯃꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯅꯤ꯫ ꯐꯤꯂꯝ ꯑꯁꯤꯅ ꯍꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯦꯖꯤꯛ ꯍꯩꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯎꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯃꯥꯖꯣ ꯀꯧꯔꯝꯃꯤ꯫ ꯃꯥꯖꯣꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝꯗ ꯃꯦꯖꯤꯛ ꯁꯣ ꯈꯔ ꯎꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯎꯠꯂꯤꯕ ꯑꯗꯨ ꯂꯝꯕꯤꯒꯤ ꯃꯐꯝ ꯑꯃꯗꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯃꯦꯖꯤꯛ ꯑꯗꯨ ꯌꯥꯝꯅ ꯂꯤꯔꯕ ꯃꯦꯖꯤꯛ ꯑꯃ ꯑꯣꯏꯔꯝꯈꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯦꯖꯤꯛ ꯌꯦꯡꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯌꯦꯡꯅꯤꯡꯕ ꯀꯌꯥ ꯐꯥꯎꯅꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯥꯖꯣꯅ ꯅꯨꯄꯤ ꯑꯃ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯂꯦꯞꯇꯨꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯃꯥꯖꯣꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯇꯨꯡꯗ ꯃꯤꯑꯣꯏ ꯑꯃꯅ ꯏꯟꯅꯔꯛꯄꯒꯤ ꯁꯥꯃꯤꯜ ꯐꯪꯂꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯀꯞꯕꯣꯔꯗ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯃꯥꯖꯣꯅ ꯋꯥꯈꯜ ꯑꯃ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯝꯃꯤ ꯀꯞꯕꯣꯔꯗ ꯑꯁꯤꯗꯒꯤ ꯕꯨꯠ ꯑꯃ ꯊꯣꯛꯂꯛꯄ ꯁꯥꯔꯒ ꯕꯨꯠ ꯑꯗꯨ ꯃꯥꯅ ꯃꯥꯒꯤ ꯃꯦꯖꯤꯛꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯁꯥꯟꯅꯕ ꯁꯥꯔꯕꯗꯤ ꯃꯤ ꯃꯌꯥꯝꯅ ꯃꯍꯥꯛꯀꯤ ꯃꯦꯖꯤꯛ ꯑꯁꯤ ꯌꯥꯝꯅ ꯄꯥꯝꯅꯒꯅꯤ ꯈꯜꯂꯝꯈꯤ꯫ ꯍꯧꯖꯤꯛ ꯃꯥꯖꯣꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯈꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯀꯥꯡ ꯀꯧꯏ꯫ ꯃꯥꯖꯣꯅ ꯀꯥꯡꯗ ꯃꯥꯒꯤ ꯊꯕꯛꯇ ꯌꯥꯎꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗ ꯀꯥꯡꯁꯨ ꯊꯕꯛ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯕꯅ ꯃꯥꯖꯣꯅ ꯍꯥꯏꯕ ꯑꯗꯨ ꯌꯥꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯥꯖꯣꯅ ꯃꯍꯥꯛꯀꯤ ꯁꯣ ꯑꯗꯨꯕꯨ ꯃꯤ ꯃꯌꯥꯝꯗ ꯎꯠꯅꯕ ꯍꯥꯏꯗꯨꯅ ꯍꯣꯜ ꯑꯃꯗ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯁꯣ ꯑꯗꯨꯕꯨ ꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯅꯔꯝꯃꯤ꯫ ꯃꯁꯤꯗ ꯃꯥꯖꯣꯅ ꯃꯍꯥꯛꯀꯤ ꯃꯟꯇ꯭ꯔ ꯑꯗꯨ ꯀꯞꯕꯣꯔꯗ ꯑꯗꯨꯗ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯟꯇ꯭ꯔ ꯑꯗꯨꯅ ꯀꯞꯕꯣꯔꯗ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯔꯛꯈꯤ꯫ ꯑꯗꯨꯒ ꯑꯃꯨꯕ ꯃꯆꯨꯒꯤ ꯐꯤ ꯑꯃꯁꯨ ꯂꯪꯊꯣꯔꯛꯈꯤ꯫ ꯑꯃꯨꯕ ꯃꯆꯨꯒꯤ ꯐꯤ ꯑꯗꯨꯅ ꯕꯨꯠꯀꯤ ꯃꯑꯣꯡ ꯃꯇꯧꯒꯨꯝꯅ ꯇꯧꯗꯨꯅ ꯃꯊꯛꯇ ꯄꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯖꯣꯅ ꯀꯔꯤꯒꯤꯗꯃꯛꯇ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯕꯨꯠ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟ ꯈꯨꯝꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ꯫ ꯃꯥꯕꯨ ꯍꯥꯠꯄ ꯃꯤꯑꯣꯏ ꯑꯗꯨ ꯃꯌꯥꯝ ꯃꯔꯛ ꯑꯁꯤꯗ ꯌꯥꯎꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤ ꯃꯌꯥꯝ ꯑꯗꯨ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯀꯤꯅꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯕꯨꯠ ꯑꯗꯨꯅ ꯅꯨꯄꯤ ꯑꯃꯗ ꯄꯣꯏꯟꯠ ꯇꯧꯔꯝꯈꯤ꯫ ꯑꯗꯨꯒ ꯕꯨꯠ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯇꯥꯟꯅꯔꯝꯃꯤ ꯑꯃꯗꯤ ꯐꯥꯔꯝꯈꯤ꯫ ꯃꯁꯤꯗꯒꯤ ꯕꯨꯠ ꯑꯗꯨ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯕꯨ ꯑꯃꯨꯕ ꯃꯆꯨꯒꯤ ꯐꯤ ꯑꯗꯨꯅ ꯌꯦꯠꯁꯤꯟꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯥꯖꯣꯅ ꯁꯤꯡꯖꯪ ꯑꯃ ꯄꯨꯔꯛꯂꯒ ꯃꯟꯇ꯭ꯔ ꯇꯧꯗꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯌꯥꯟꯈꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯕꯨ ꯌꯦꯠꯁꯤꯜꯂꯝꯕ ꯐꯤ ꯑꯗꯨꯅ ꯃꯈꯥꯗ ꯊꯥꯗꯔꯛꯈꯤ꯫ ꯀꯞꯕꯣꯔꯗ ꯃꯅꯨꯡꯗ ꯅꯨꯄꯤ ꯑꯗꯨ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯞꯕꯣꯔꯗ ꯑꯗꯨ ꯊꯣꯡ ꯂꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯥꯖꯣꯅ ꯐꯤ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯌꯦꯡꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯗꯨ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯃꯗꯨꯗꯒꯤ ꯃꯥꯒꯤ ꯐ꯭ꯔꯦꯟꯒꯩ ꯊꯣꯛꯂꯛꯂꯒ ꯐꯤ ꯑꯗꯨꯅ ꯀꯞꯕꯣꯔꯗꯇ ꯈꯨꯝꯖꯤꯟꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯥꯖꯣꯅ ꯐꯤ ꯑꯗꯨ ꯍꯥꯡꯗꯣꯛꯄ ꯃꯇꯝꯗꯗꯤ ꯀꯞꯕꯣꯔꯗ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯅ ꯑꯣꯗꯤꯌꯟꯁꯇ ꯐꯝꯂꯒ ꯃꯍꯥꯛꯄꯨ ꯀꯟꯕꯤꯅꯕ ꯍꯥꯏꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯥꯖꯣꯒꯤ ꯁꯣ ꯑꯗꯨ ꯃꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯅꯈꯤ꯫ ꯁꯣ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯎꯏ ꯃꯗꯨꯗꯤ ꯁꯣ ꯑꯗꯨꯗ ꯕꯨꯠꯀꯤ ꯁꯛꯇꯝ ꯂꯥꯡꯈꯤꯕ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯀꯥꯡꯅꯤ꯫ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯎꯈꯤꯕ ꯕ꯭ꯂꯦꯛ ꯀꯂꯔꯒꯤ ꯐꯤꯅ ꯀꯨꯞꯄ ꯑꯗꯨꯕꯨꯅꯤ꯫ ꯑꯗꯨꯒ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯥꯖꯣꯒꯤ ꯄ꯭ꯂꯥꯟ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯐꯝꯂꯤꯕ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯇꯤꯝꯒꯤ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯖꯣꯒꯤ ꯑꯐꯕ ꯃꯔꯨꯞ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯤ꯫ ꯊꯕꯛ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯀꯥꯡ ꯑꯗꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯕ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯖꯣꯅ ꯀꯥꯡꯕꯨ ꯈꯥꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯑꯩꯅ ꯍꯥꯏꯁꯦ ꯇꯥꯎ, ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯨꯂꯞ ꯊꯣꯛꯃꯤꯟꯅꯁꯤ꯫ ꯅꯪꯁꯨ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯂꯥꯛꯀꯦꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯥꯡꯅ ꯃꯥꯖꯣꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯌꯥꯔꯝꯗꯦ꯫ ꯑꯗꯨꯒ ꯃꯌꯨꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯥꯡ ꯑꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯥꯒ ꯀꯣꯜꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛ ꯑꯁꯤ ꯃꯇꯣꯝꯇ ꯂꯩꯕꯅꯤ ꯍꯥꯏꯕ꯫ ꯉꯁꯤ ꯑꯁꯤ ꯀꯥꯡꯒꯤ ꯕꯥꯔꯗꯦ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯊꯟꯇ ꯐꯝꯗꯨꯅ ꯀꯦꯛ ꯑꯗꯨ ꯆꯥꯔꯝꯃꯤ꯫ ꯀꯥꯡꯅ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯨ ꯇꯦꯟ ꯑꯃ ꯁꯥꯔꯝꯃꯤ꯫ ꯇꯦꯟ ꯑꯗꯨꯗ ꯃꯍꯥꯛ ꯇꯨꯝꯂꯝꯃꯤ ꯃꯔꯝꯗꯤ ꯌꯨꯝ ꯑꯗꯨ ꯌꯥꯝꯅ ꯆꯥꯎꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯊꯟꯇ ꯇꯨꯝꯕ ꯀꯤꯖꯔꯝꯃꯤ꯫ ꯀꯥꯡ ꯑꯗꯨ ꯇꯦꯟ ꯑꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯍꯥꯛꯀꯤ ꯇꯦꯟꯒꯤ ꯆꯦꯟ ꯑꯗꯨ ꯆꯤꯡꯊꯔꯛꯄꯒꯨꯝ ꯇꯧꯔꯝꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯁꯤꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯕꯨ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯀꯥꯡꯅ ꯂꯝꯕꯤꯒꯤ ꯃꯇꯥꯏ ꯑꯃꯗ ꯂꯩꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯅꯨꯄꯤ ꯃꯆꯥ ꯑꯅꯤ ꯑꯗꯨꯅ ꯁꯤꯈꯤꯕ ꯃꯐꯝ ꯑꯗꯨꯗꯅꯤ꯫ ꯑꯗꯨꯒ ꯀꯥꯡꯅ ꯄꯨꯂꯤꯁꯇ ꯀꯣꯜ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯥꯎ ꯄꯤꯔꯝꯃꯤ ꯅꯨꯄꯥ ꯑꯃ ꯌꯨ ꯌꯥꯝꯅ ꯉꯥꯎꯏ꯫ ꯌꯨ ꯉꯥꯎꯅ ꯉꯥꯎꯅ ꯅꯨꯄꯥ ꯑꯗꯨꯅ ꯒꯥꯔꯤ ꯀꯟꯅ ꯊꯧꯔꯛꯂꯒ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯗ ꯊꯣꯝꯗꯨꯅ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯂꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤ ꯍꯥꯏꯔꯤꯕꯒꯤ ꯃꯔꯝꯗꯤ ꯑꯁꯤꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯗꯨꯅ ꯀꯥꯡꯗ ꯋꯥꯔꯤ ꯄꯨꯝꯕ ꯍꯥꯏꯕꯒꯤꯅꯤ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤ ꯃꯗꯨꯗꯤ ꯀꯥꯡ ꯑꯁꯤ ꯑꯁꯤꯕ ꯃꯤꯒꯤ ꯊꯋꯥꯏꯕꯨ ꯎꯕ ꯉꯝꯃꯤ ꯍꯥꯏꯕꯁꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯀꯥꯡꯅ ꯃꯈꯣꯏꯒꯤ ꯁꯣ ꯎꯠꯐꯝ ꯃꯐꯝ ꯑꯃꯗ ꯐꯝꯗꯨꯅ ꯑꯆꯥꯄꯣꯠ ꯆꯥꯔꯝꯃꯤ꯫ ꯃꯥꯖꯣꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯅ ꯀꯥꯡꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯀꯥꯡꯗꯤ ꯌꯥꯝꯅ ꯍꯩꯅꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯀꯥꯡꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯕ ꯇꯧꯔꯝꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯥꯖꯣꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯆꯠꯈꯤꯗꯅꯕ ꯈꯥꯝꯂꯝꯃꯤ꯫
Mazona Kangda kaida chatoino haina hanglami. Masidagi Kangna yumda chatoini haina khumlakhi. Mazona ngasigidi yumda chatkrano nang numit khudingi excuse ama haiduna hekta chatki ngasidi aikhoi mayamga mafam asida leirasi aikhoigi team gi mige chak chanaba sem saram lagani nangsu chatlasi haina hairami. Mazona wa mayam ama hairakpadagidi Kangsu yarami aduga Kang makhoiga pulami. Makhoi pulap chak charingai matamda Mazogi mamanaba amana asunna hairaki. Noi khangbra ngarang aigi mangda aigi ibokto laglami. Mana aingonda yamna cheramki. Mahangna hairami aise hingaga adum leiraga karigidamakta mabu unaba laktribano haina cheramki. Masi tarubadagi Kang adu yamna kanna noglaglami. Mahang yusu yamna ngauramki. Aduga kanna noglamki. Amadi mahangna hanaga manadaba thabak mayam ama tawrami. Mahangna Mazogi manakta famlaga Mazobu insult tawbirami. Aduga hairami aina haidra ai lakjaroi haina nangna aise sida puraglise kaigino masi hairaga mana Mazogi furita pairami aduga segairami. Masidagi Kang adu mayamda lale hairamlaga mafam adu thadokuna chatkhirami. Leihoriba mi mayam adu loina ngangnarami ngasi Kangna tawriba mawong aduda. Mathangi numita Mazogi marup amaga mafam amada chatnabagi damakta airport ta Mazogi marup adubu thadaramnaba laklami. Mazona marup adubu airport ta thanamlaba matungda Kangda call tawraglami. Kangna Mazoda ngarang numidangi matamda tawkhiba mawong mataw adu lale haina haijarami. Asumna wari sanaringai matam asida Kangna makhol ama tarami. Makhol adu lawbagi amadi yum aduda layikbagi makholni. Kangna makhol adom nomda yengtholubada asiba thawai ama tholaktuna mangonda kihalami. Masidagi Kang adu kimanbana magi yumgi mafam amada famduna leirami. Masigi matungda Kanggi yumgi thong adu khingakhi. Mahangna thoktuna yenglubada mahaki boss Mazo oiduna leirami. Maramdi Mazona fonda Kangna lawkibagi makhol adu tabagini. Mahangna Kang adu karigumba khara tawramlagani khanduna Kanggi manakta laklibani. Kanggi yumda karigumba chanaba pochai amata leiramde. Numinini suba cake adu khangnatana. Masidagi Kangna cake adu fazana semjilaba matungda Mazoda chanaba pirami. Masidagi Mazona mafam asi thadoktuna chatnaba tawrakpa matamda Mazona magi mamangda angang ama leiba adu urami. Angang adu kachin amada lotuna leirami. Maduda Mazona Kangda angang asi hanglami. Masida Kangna angang asi aikhoigi yumthangnabada leibani mana adum ke kulopi sanabani haina hairakhi. Masidagi Mazona aikhoisu maga pulap sanarusi haina hairakhi. Adubu Mazona amu angang aduda yenglakpa matamda angang adu leiramdre aduga kachin amada amu ngasai angang adu amu leiramba adu urami. Masidagi Mazoga Kangasu kachin amada lolami aduga Mazona angang aduda kihalami. Masidagi angang adu yamna kanna chenki. Mazosu yumda chatkhirami. Thogdok asi loiraba matungda Kangna mamanabida call tawrami aduga hairami. Magi bostu magi mayumda laglami haiduna paw kaya ama tamnami. Adubu somdana Mazo adu ahingi matamda tumduna leiramki. Aduga kanagumba amana mahaki famung adu landuna chenkibagum tawrami. Masidagi mahangna mami pangthoraki aduga maising adu thalami aduga yenglami. Matamduda ngasaigi angang adu magi mayumda leiramki. Mahangna mingsel onthoktuna yengluba matamda angang adu magi maningda leptuna leiramki. Masi urubadagi Mazo adu yamna kijarami. Aduga mana mayumdagi tholaklami aduga Kangda call tawramki aduga hairami. Noigi yumthangnabada leiba angang adu aigi yumda leire hairami. Masidagi Kangna Mazogi manakta yu puraga laglami. Amadi Mazona yu adu khitang thaklami. Masidagi Kangna Mazoda wa hairakami. Aina hairakadaba wa asi fazana munata. Masidagi Kangna Mazogi manakongda changsilaga hairami. Ai asiba migi thawai ui. Angang asigi asiba thawai asina aikhoida karigumba khara hainingamgani haina hairami. Hausi makhoi ani yu manungda changlaglami. Angang asina amusu Mazogi lengzumda makhut pairaglami. Aduga Kangna angang adugi makhut aduda pairamki. Masidagi Kangna karigumba khara uba fanglami. Haujik makhoi ani Kangna ukiba mafam aduda laglami. Mafam aduda nupi ama accident thoktuna leiramki. Nupi adugi macha adudi siduna leirami. Adubu nupi adudi adumak hilami. Masidagi Mazona yamna thuna ambulance kaurangki. Nongalaba matamda ambulance laktuna nupi amadi nupi adugi macha nupa adubu puduna ambulance adu chatkhirami. Angang nupa macha aduna Kang amadi Mazoda thanks hairami. Maramdi makhoi anina mama adubu kanbibagini. Masidagi angang adu mangkhirami. Masigi matungda Mazona Kangbu tutorial amagi manakta purakhi. Aduga Kangna Mazoda chehi kharagi mamangi wari liba haurakhi. Chehi kharagi mamangda ai sirure haibadi ai pung khara sor holudre. Aikhogi school bus adu accident thokpadagi ai gyan mangna sor honba ngamdana ngaihak leiraba matungda rescue team laktuna kanbiki. Adubu aigi best friend adudi adumak sikhirami. Masigi matungdagi aina aigi imanabigi asiba thawai adubu uba hokhi. Amadi atopa thawai kaya amasu urakhi.
ꯃꯁꯤꯗꯒꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯀꯌꯥꯅ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯄ ꯍꯧꯔꯛꯈꯤ꯫ ꯑꯩꯒꯤ ꯏꯃꯥ ꯑꯃꯗꯤ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤꯅ ꯐꯥꯎꯕ ꯑꯩꯕꯨ ꯏꯊꯟꯇ ꯍꯨꯟꯗꯣꯛꯂꯝꯈꯤ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯂꯤꯔꯝꯂꯕ ꯃꯇꯨꯡꯗ ꯀꯥꯡꯅ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯅꯪꯅ ꯆꯪꯁꯤꯟꯗꯨꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯒꯤ ꯃꯔꯨꯞ, ꯅꯪꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯕꯨ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯀꯔꯤꯒꯤ ꯏꯊꯟꯇ ꯊꯝꯕꯤꯔꯤꯕꯅꯣ? ꯑꯩꯒꯤ ꯑꯣꯟꯂꯥꯏꯟꯗꯗꯤ ꯃꯔꯨꯞ ꯃꯌꯥꯝ ꯑꯃ ꯂꯩ, ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯄꯨꯕꯤꯔꯛꯎ" ꯍꯥꯏꯅ ꯂꯥꯎꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯕꯨꯠ ꯑꯣꯏꯔꯤꯕꯤ ꯀꯥꯡꯒꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯂꯣꯏꯅ ꯎꯔꯝꯃꯤ꯫ ꯀꯥꯡꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩꯅ ꯕꯨꯠ ꯎꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯅꯥ ꯑꯃꯠꯇꯅ ꯑꯩꯕꯨ ꯂꯩꯃꯤꯟꯅꯅꯤꯡꯗ꯭ꯔꯦ, ꯂꯣꯏꯅꯅꯤꯡꯗ꯭ꯔꯦ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯥꯖꯣꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ, "ꯑꯩꯗꯤ ꯀꯥꯡꯒ ꯂꯣꯏꯅꯗꯨꯅ ꯂꯩꯕ ꯄꯥꯝꯃꯤ, ꯀꯥꯡ ꯌꯥꯎꯗ꯭ꯔꯕꯗꯤ ꯑꯩ ꯊꯕꯛ ꯑꯃꯠꯇ ꯇꯧꯕ ꯉꯝꯗꯦ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯀꯥꯡꯒ ꯃꯥꯖꯣꯒ ꯕꯥꯔ ꯑꯃꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨꯗꯁꯨ ꯀꯥꯡ ꯑꯗꯨ ꯌꯨ ꯌꯥꯝꯅ ꯊꯛꯂꯝꯃꯤ꯫ ꯃꯥꯖꯣꯅ ꯀꯥꯡꯕꯨ ꯀꯥꯡꯒꯤ ꯃꯌꯨꯝꯗ ꯊꯤꯜꯂꯝꯒꯦ ꯍꯥꯏꯔꯝꯈꯤ, ꯑꯗꯨꯕꯨ ꯀꯥꯡꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯆꯠꯄ ꯑꯗꯨꯕꯨ ꯌꯥꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯀꯥꯡꯕꯨ ꯃꯥꯖꯣꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯄꯨꯔꯛꯈꯤ, ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯑꯍꯤꯡ ꯑꯗꯨ ꯇꯨꯃꯤꯟꯅꯔꯝꯃꯤ꯫ ꯃꯁꯤꯗ ꯃꯥꯖꯣꯒꯤ ꯃꯃꯥꯏꯗ ꯏꯁꯤꯡ ꯃꯔꯤꯛ ꯃꯔꯤꯛ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯖꯣ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯏ, ꯑꯗꯨꯒ ꯃꯍꯥꯛꯅ ꯎꯏ ꯔꯨꯞ ꯃꯊꯛꯇꯒꯤ ꯀꯥꯡꯒꯤ ꯃꯃꯥꯟꯅꯕꯤ ꯕꯨꯠ ꯑꯗꯨ ꯂꯩꯔꯝꯕ ꯑꯗꯨ꯫ ꯃꯁꯤꯗꯒꯤ ꯃꯥꯖꯣ ꯑꯗꯨ ꯌꯥꯝꯅ ꯀꯤꯈꯤ꯫ ꯀꯥꯡꯒꯤ ꯃꯈꯨꯠꯅ ꯃꯥꯖꯣꯒꯤ ꯃꯃꯤꯠ ꯑꯗꯨꯕꯨ ꯈꯨꯝꯖꯤꯟꯕꯤꯔꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯅꯪꯒꯤ ꯅꯃꯥꯏ ꯑꯗꯨ ꯑꯇꯣꯞꯄꯗ ꯑꯣꯟꯊꯣꯛꯀꯅꯨ, ꯅꯪꯅ ꯅꯨꯄꯤ ꯑꯁꯤꯗ ꯌꯦꯡꯗ꯭ꯔꯕꯗꯤ ꯃꯍꯥꯛ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯆꯠꯈꯤꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯖꯣꯗꯤ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯀꯥꯡꯅ ꯃꯥꯖꯣꯒꯤ ꯇꯦꯟ ꯑꯃ ꯁꯥꯕꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯇꯨꯃꯤꯟꯅꯔꯝꯃꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯃꯥꯖꯣꯒꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨ ꯃꯥꯖꯣꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨ ꯃꯐꯝ ꯑꯃꯗ ꯊꯕꯛ ꯇꯧꯔꯨꯅꯕꯒꯤꯗꯃꯛꯇ ꯃꯥꯖꯣꯅ ꯑꯦꯌꯔꯄꯣꯔꯠꯇ ꯊꯤꯟꯕꯤꯈꯤꯕ ꯅꯨꯄꯤ ꯑꯗꯨꯕꯨꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯖꯣ ꯑꯃꯗꯤ ꯀꯥꯡꯅ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯀꯥꯡꯕꯨ ꯌꯥꯝꯅ ꯊꯤꯅ ꯍꯥꯏꯕꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯝꯃꯤ, "ꯑꯩ ꯈꯪꯏ ꯅꯪꯒꯤ ꯃꯔꯨꯞ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕ, ꯅꯪꯒꯤ ꯐꯦꯃꯤꯂꯤꯅ ꯐꯥꯎꯕ ꯅꯪꯒ ꯂꯩꯃꯤꯟꯅꯅꯤꯡꯗꯦ, ꯃꯁꯤ ꯄꯨꯝꯅꯃꯛꯅ ꯃꯈꯣꯏꯅ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯁꯨ ꯅꯪꯒ ꯂꯩꯃꯤꯟꯅꯔꯝꯕ ꯇꯥꯔꯕꯗꯤ ꯑꯩꯁꯨ ꯅꯍꯥꯟꯅ ꯁꯤꯔꯅꯤ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯖꯣꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯗꯨꯕꯨ ꯇꯨꯃꯤꯟꯅ ꯂꯩꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯖꯣꯒꯤ ꯃꯃꯥꯟꯅꯕꯤꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕꯗꯒꯤ ꯀꯥꯡ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯀꯥꯡ ꯑꯗꯨ ꯀꯞꯄꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯃꯥꯖꯣꯒꯤ ꯇꯤꯝꯅ ꯃꯊꯪꯒꯤ ꯁꯣ ꯑꯗꯨ ꯎꯠꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯝꯃꯤ, ꯑꯗꯨꯕꯨ ꯀꯥꯡꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯗꯦ, ꯑꯃꯗꯤ ꯃꯥꯖꯣꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯁꯣꯝꯗꯅ ꯀꯥꯡ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯗꯨ ꯁꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯑꯣꯟꯂꯥꯏꯟꯒꯤ ꯃꯔꯨꯞ ꯑꯗꯨ ꯃꯥꯕꯨ ꯎꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯝꯃꯤ, ꯑꯃꯗꯤ ꯃꯈꯣꯏꯅ ꯀꯥꯡꯒꯤꯅꯤ ꯍꯥꯏꯗꯨꯅ ꯆꯥꯅꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯎꯕꯗ ꯀꯥꯡ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ꯫ ꯍꯧꯖꯤꯛ ꯃꯈꯣꯏ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯁꯥꯟꯅꯗꯨꯅ ꯆꯥꯅꯕ ꯑꯗꯨ ꯆꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯃꯥꯖꯣꯒꯤ ꯀꯣꯜ ꯂꯥꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯥꯖꯣꯅ ꯀꯥꯡꯗ "ꯅꯪꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩ, ꯅꯪꯕꯨ ꯑꯃꯨꯛꯇ ꯎꯅꯕ ꯄꯥꯝꯃꯤ" ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯀꯥꯡ ꯑꯗꯨ ꯃꯥꯖꯣ ꯎꯅꯕ ꯆꯠꯅꯕꯒꯤꯗꯃꯛꯇ ꯂꯣꯏꯁꯤꯜꯂꯤ, ꯑꯗꯨꯒ ꯃꯥꯖꯣꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤ꯫ ꯁꯣꯝꯗꯅ ꯃꯥꯖꯣꯅ ꯃꯍꯥꯛꯀꯤ ꯃꯦꯖꯤꯛ ꯁꯣ ꯑꯗꯨ ꯎꯠꯂꯝꯃꯤ꯫ ꯀꯥꯡꯅ ꯃꯗꯨꯕꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯃꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤꯒꯤ ꯊꯋꯥꯏ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯀꯥꯡꯕꯨ ꯍꯥꯠꯅꯕ ꯇꯧꯔꯛꯈꯤ꯫ ꯃꯁꯤꯗ ꯀꯥꯡꯅ ꯃꯅꯤꯡ ꯍꯜꯂ ꯍꯜꯂ ꯂꯥꯛꯄꯗ ꯁ꯭ꯇꯦꯖ ꯃꯊꯛꯇ ꯇꯨꯁꯤꯜꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯅꯤꯡꯗ ꯑꯁꯤꯕ ꯀꯌꯥꯒꯤ ꯃꯈꯨꯠ ꯃꯌꯥꯝ ꯑꯃ ꯂꯩꯕꯗꯧꯅ ꯇꯧꯔꯝꯃꯤ꯫ ꯃꯈꯨꯠ ꯃꯌꯥꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯐꯥꯖꯤꯜꯂꯝꯃꯤ, ꯀꯣꯟꯁꯤꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯥꯖꯣ ꯂꯥꯛꯇꯨꯅ ꯃꯈꯨꯠꯁꯤꯡ ꯑꯗꯨꯕꯨ ꯊꯨꯒꯥꯏꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯃꯍꯥꯛꯀꯤ ꯁꯣ ꯑꯗꯨꯒꯤ ꯑꯀꯤꯕ ꯇꯥꯡꯀꯛ ꯑꯃ ꯌꯥꯎꯅꯕꯒꯤ ꯁꯦꯝꯕꯅꯤ꯫ ꯃꯤ ꯃꯌꯥꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯁꯣ ꯑꯗꯨꯕꯨ ꯄꯥꯝꯅꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯃꯤꯟꯅꯔꯝꯃꯤ, ꯑꯗꯨꯒ ꯀꯥꯡꯅ ꯃꯥꯖꯣꯗ ꯑꯁꯦꯡꯕ ꯍꯥꯏꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ "ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯁꯦ ꯌꯥꯝꯅ ꯋꯥꯍꯜꯂꯕ꯭ꯔꯥ, ꯅꯠꯇ꯭ꯔꯒꯅ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯗꯣ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯕ꯭ꯔꯥ" ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯁꯤꯗ ꯃꯥꯖꯣꯅ "ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯀꯔꯤꯅꯣ? ꯑꯩꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯅꯪꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯄꯥꯝꯃꯤ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯥꯡꯕꯨ ꯃꯥꯖꯣꯒꯤ ꯃꯌꯨꯝꯗ ꯄꯨꯔꯛꯈꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯃꯥꯖꯣꯅ ꯀꯥꯡꯕꯨ ꯃꯌꯨꯝꯗ ꯊꯤꯜꯂꯝꯂꯕ ꯃꯇꯝꯗ ꯃꯥꯖꯣ ꯑꯃꯨꯛ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯕ ꯑꯁꯤ ꯀꯥꯡꯒꯤ ꯃꯃꯥꯟꯅꯕꯤꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯖꯣꯒꯤ ꯀꯥꯔ ꯑꯗꯨ ꯀ꯭ꯔꯦꯟ ꯑꯃꯒ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯥꯖꯣꯗꯤ ꯁꯦꯐ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯥꯔꯗꯒꯤ ꯊꯣꯔꯛꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯉꯛꯈꯤꯔꯝꯃꯤ, ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯀꯥꯔꯗꯒꯤ ꯀꯨꯝꯊꯔꯒ ꯌꯦꯡꯕ ꯃꯇꯝꯗ ꯀ꯭ꯔꯦꯟ ꯑꯗꯨꯒꯤ ꯗ꯭राꯏꯚꯔ ꯑꯗꯨ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯥꯖꯣ ꯑꯗꯨ ꯑꯁꯨꯝ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯆꯧꯕ ꯁꯥꯏꯟꯕꯣꯔꯗ ꯑꯃꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯥꯡꯗꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯗꯨꯕꯨ ꯁꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯀꯥꯡꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤꯒꯤ ꯂꯣꯀꯦꯠ ꯑꯗꯨ ꯐꯪꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯣꯀꯦꯠ ꯑꯗꯨ ꯄꯨꯔꯛꯇꯨꯅ ꯍꯣꯜ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯖꯣꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯁꯣ ꯑꯗꯨ ꯎꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯖꯣꯅ ꯃꯍꯥꯛꯀꯤ ꯁꯣ ꯑꯗꯨ ꯃꯌꯥꯝꯗ ꯎꯠꯂꯝꯃꯤ꯫ ꯃꯁꯤꯗ ꯀꯥꯡꯗꯤ ꯌꯦꯡꯂꯤꯕ ꯃꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯌꯥꯏꯋꯥꯏꯗ ꯐꯝꯗꯨꯅ ꯃꯦꯖꯤꯛ ꯑꯗꯨ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀ꯭ꯂꯣꯁꯦꯠ ꯑꯗꯨ ꯍꯥꯡꯗꯣꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯑꯃꯨꯕ ꯃꯆꯨꯒꯤ ꯐꯤꯒꯤ ꯕꯨꯠ ꯑꯗꯨ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯖꯣꯅ ꯃꯥꯕꯨ ꯍꯥꯠꯂꯤꯕ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯕꯨꯠ ꯑꯗꯨꯅ ꯃꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯤꯑꯣꯏ ꯑꯃꯕꯨ ꯄꯣꯏꯟꯠ ꯇꯧꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯀꯥꯡ ꯑꯗꯨꯕꯨꯅꯤ꯫
ꯕꯨꯠ ꯑꯗꯨꯅ ꯀꯥꯡ ꯑꯗꯨꯕꯨ ꯀ꯭ꯂꯣꯁꯦꯠ ꯑꯗꯨꯗ ꯄꯨꯁꯤꯜꯂꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯤ ꯃꯌꯥꯝ ꯑꯗꯨ ꯌꯥꯝꯅ ꯀꯤꯅꯔꯝꯃꯤ ꯃꯔꯝꯗꯤ ꯇꯧꯔꯤꯕ ꯑꯁꯤ ꯁꯣ ꯑꯗꯨꯒꯤ ꯄꯥꯔꯠ ꯑꯃ ꯑꯣꯏꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯥꯖꯣꯒꯤ ꯇꯤꯝꯁꯤꯡꯅ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯃꯥꯖꯣꯅ ꯀ꯭ꯂꯣꯁꯦꯠ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯀꯥꯡ ꯑꯗꯨ ꯑꯦꯀ꯭ꯋꯥꯔꯤꯌꯝꯗ ꯏꯁꯤꯡ ꯍꯥꯞꯆꯤꯟꯗꯨꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯃꯥꯖꯣꯅ ꯀꯥꯡꯕꯨ ꯃꯄꯥꯟꯗ ꯊꯣꯔꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯥꯖꯣꯅ ꯁꯤꯡꯖꯪ ꯑꯃ ꯄꯥꯏꯗꯨꯅ ꯑꯦꯀ꯭ꯋꯥꯔꯤꯌꯝ ꯑꯗꯨꯕꯨ ꯊꯨꯒꯥꯏꯒꯦ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯗꯨ ꯄꯥꯏꯊꯣꯔꯛꯇꯨꯅ ꯇꯥꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯀꯥꯡꯅ ꯑꯦꯀ꯭ꯋꯥꯔꯤꯌꯝ ꯃꯅꯨꯡꯗ ꯂꯣꯀꯦꯠ ꯑꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯗ ꯄꯤꯅꯕ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯋꯥꯔꯤ ꯑꯃꯨꯛ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯀꯥꯡꯒꯤ ꯁ꯭ꯀꯨꯜꯒꯤ ꯕꯁ ꯑꯗꯨ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯂꯝꯃꯤ꯫ ꯀꯥꯡꯒꯤ ꯃꯃꯥꯟꯅꯕꯤꯒ ꯀꯥꯡꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯖꯔꯝꯃꯤ꯫ ꯀꯥꯡꯒꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯒꯤ ꯂꯣꯀꯦꯠ ꯑꯁꯤ ꯌꯥꯝꯅ ꯇꯥꯡꯕ ꯑꯃꯗꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯒꯤ ꯃꯕꯣꯛꯀꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯅꯤꯡꯁꯤꯡ ꯈꯨꯗꯝꯅꯤ꯫ ꯑꯗꯨꯕꯨ ꯀꯥꯡꯅ ꯂꯣꯀꯦꯠ ꯑꯗꯨ ꯌꯥꯝꯅ ꯄꯥꯝꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯀꯥꯡꯅ ꯂꯣꯀꯦꯠ ꯑꯗꯨ ꯃꯍꯥꯛ ꯉꯥꯏꯍꯥꯛꯇ ꯁꯤꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯥꯅ ꯂꯣꯀꯦꯠ ꯑꯗꯨ ꯁꯤꯈꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯕꯁ ꯑꯗꯨ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈꯤ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯇꯨꯔꯦꯜꯗ ꯂꯣꯏꯅ ꯇꯥꯔꯝꯃꯤ ꯑꯗꯨꯒ ꯔꯦꯁꯀ꯭ꯌꯨ ꯇꯤꯝ ꯂꯥꯛꯇꯨꯅ ꯃꯈꯣꯏꯕꯨ ꯂꯧꯈꯠꯈꯤ ꯑꯃꯗꯤ ꯃꯈꯣꯏ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯐꯥꯔꯁ ꯑꯦꯗ ꯄꯤꯅꯕ ꯇꯧꯔꯝꯃꯤ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯑꯈꯟꯅꯕ ꯃꯤꯑꯣꯏ ꯈꯛꯇꯕꯨ ꯀꯜꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯀꯥꯡꯒꯤ ꯉꯛꯁꯝꯗ ꯁꯤꯕ ꯅꯦꯀ꯭ꯂꯦꯁ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯈꯜꯂꯝꯃꯤ ꯀꯥꯡ ꯑꯁꯤ ꯏꯅꯥꯛ ꯈꯨꯟꯕ ꯏꯃꯨꯡꯗꯒꯤ ꯂꯥꯛꯄꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯅ ꯀꯥꯡꯕꯨ ꯍꯥꯟꯅ ꯀꯟꯕꯤꯔꯝꯃꯤ ꯑꯗꯨꯕꯨ ꯀꯥꯡꯒꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯗꯤ ꯁꯤꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯀꯥꯡꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯄꯤꯔꯝꯃꯤ ꯑꯗꯨꯒ ꯗꯣꯛꯇꯔꯁꯤꯡꯅ ꯂꯣꯀꯦꯠ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯃꯥꯗ ꯄꯤꯔꯝꯃꯤ꯫ ꯀꯥꯡ ꯑꯗꯨ ꯇꯁꯦꯡꯅꯃꯛ ꯂꯣꯀꯦꯠ ꯑꯗꯨ ꯀꯥꯎꯔꯨꯔꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯣꯀꯦꯠ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯃꯥꯟꯅꯕꯤꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯀꯥꯡꯒꯤ ꯃꯇꯨꯡ ꯀꯣꯏꯏꯟ ꯏꯟꯅꯔꯤꯕ ꯑꯃꯗꯤ ꯀꯥꯡꯕꯨ ꯀꯤꯍꯜꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯑꯩꯈꯣꯏꯅ ꯃꯃꯥꯡꯒꯤ ꯁꯤꯟꯗ ꯎꯈꯤꯕ ꯃꯌꯥꯝ ꯑꯗꯨꯅꯤ꯫ ꯀꯥꯡꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤꯒꯤ ꯃꯉꯛꯁꯝꯗ ꯂꯣꯀꯦꯠ ꯑꯗꯨ ꯁꯤꯕꯤꯈꯤ꯫ ꯂꯣꯀꯦꯠ ꯑꯗꯨ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯥꯡ ꯑꯗꯨ ꯑꯦꯀ꯭ꯋꯥꯔꯤꯌꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯥꯖꯣꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯒ꯭ꯌꯥꯟ ꯇꯥꯔꯝꯗꯦ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯛꯈꯤ꯫ ꯀꯥꯡꯅ ꯂꯥꯛꯇꯨꯅ ꯃꯥꯖꯣꯒꯤ ꯐꯤꯚꯝ ꯑꯗꯨ ꯌꯦꯡꯂꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯃꯥꯖꯣ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯖꯣ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯕ ꯃꯇꯨꯡꯗ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯂꯣꯏꯅ ꯈꯪꯂꯝꯃꯤ꯫ ꯃꯥꯖꯣꯅ ꯀꯥꯡꯗ ꯐꯣꯟ ꯇꯧꯗꯨꯅ ꯃꯍꯥꯛꯄꯨ ꯆꯠꯇꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯔꯝꯃꯤ ꯑꯃꯗꯤ ꯀꯞꯁꯨ ꯌꯥꯝꯅ ꯀꯞꯄꯝꯃꯤ ꯑꯗꯨꯕꯨ ꯀꯥꯡꯅ ꯌꯥꯔꯝꯗꯦ꯫ ꯍꯧꯖꯤꯛ ꯀꯥꯡ ꯁꯤꯇꯤ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯕꯒꯤꯗꯃꯛꯇ ꯄ꯭ꯂꯦꯟꯗ ꯐꯝꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯑꯦꯌꯔ ꯍꯣꯁꯇꯦꯁ ꯑꯃ ꯂꯥꯛꯇꯨꯅ ꯀꯥꯡꯗ ꯋꯥ ꯍꯪꯅꯕ ꯇꯧꯔꯝꯃꯤ ꯃꯗꯨꯗ ꯀꯥꯡꯒꯤ ꯃꯃꯥꯟꯅꯕꯤꯒꯤ ꯊꯋꯥꯏ ꯑꯗꯨꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯄ꯭ꯂꯦꯟ ꯑꯗꯨ ꯂꯦꯡꯕ ꯍꯧꯔꯛꯈꯤ꯫ ꯁꯣꯝꯗꯅ ꯃꯥꯖꯣꯅ ꯑꯦꯌꯔꯄꯣꯔꯠꯇ ꯐꯝꯗꯨꯅ ꯀꯥꯡꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯃꯥꯖꯣꯅ ꯑꯦꯅꯥꯎꯟꯁꯃꯦꯟ ꯂꯥꯎꯊꯣꯛꯄ ꯑꯗꯨ ꯇꯥꯔꯝꯃꯤ ꯃꯗꯨꯗꯤ ꯄ꯭ꯂꯦꯟ ꯑꯁꯤ ꯑꯃꯨꯛ ꯍꯜꯂꯛꯂꯒꯅꯤ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯁꯣꯏꯕ ꯌꯥꯎꯔꯦ ꯑꯃꯗꯤ ꯑꯇꯣꯞꯄ ꯄ꯭ꯂꯦꯟ ꯑꯃ ꯆꯠꯅꯕ ꯍꯥꯏꯅꯔꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤ ꯇꯥꯕꯗꯒꯤ ꯃꯥꯖꯣ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯈꯤ꯫ ꯍꯧꯖꯤꯛ ꯃꯥꯖꯣꯒ ꯀꯥꯡꯒ ꯎꯅꯔꯝꯃꯤ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯥꯖꯣꯅ ꯀꯥꯡꯗ ꯑꯩꯅ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯅꯪꯒ ꯑꯩꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯄꯥꯝꯃꯤ ꯑꯁꯨꯝꯅ ꯅꯪꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯥꯡꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯕꯤꯗ ꯃꯊꯛꯇ ꯌꯦꯡꯂꯝꯃꯤ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤꯒꯤ ꯊꯋꯥꯏ ꯑꯗꯨ ꯂꯦꯞꯇꯨꯅ ꯂꯩꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯥꯡꯅ ꯅꯪꯅ ꯑꯩꯕꯨ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯌꯨ ꯑꯩꯒ ꯅꯪꯒ ꯂꯣꯏꯅꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯍꯤꯡꯃꯤꯟꯅꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯖꯣꯅꯁꯨ ꯑꯩꯅ ꯅꯪꯕꯨ ꯑꯗꯨꯝ ꯅꯨꯡꯁꯤꯒꯅꯤ ꯍꯥꯏꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯀ꯭ꯂꯣꯁ ꯑꯣꯏꯅꯈꯤ ꯑꯃꯗꯤ ꯌꯥꯝꯅ ꯍꯔꯥꯎꯈꯤ꯫ ꯑꯁꯨꯝꯅ ꯐꯤꯂꯝ ꯑꯁꯤ ꯅꯨꯡꯉꯥꯏꯕ ꯇꯥꯡꯀꯛꯀ ꯂꯣꯏꯅꯅ ꯂꯣꯏꯁꯤꯟꯈꯤ꯫